अहानबदा मरुओइबा पाव मणिपुर लेंगाकना सेंदुना खोंगजोंग नुमिकी निंगसिंग थौरम पांगथोखरे अमदी दिल्ली की 30,000 कोर्ट मालेम थोंगांगी हियरिंग चथखरे खुरमजरी नॉर्थ ईस्ट विंडो टीवी ने संदोक्चरिबा नुमिदांगी पाउ मियेंग ताबिरिबा पुमनमकु अहानबा मक्कदा उंगशमम बिरना तरामदोक्चरी हौजिक पाउ संदोकना पीजरी मणिपुर लेंगांग सेंदुना खोंगजोंग नुमिकी निंगसिंग थौरम पांगथोखरे अकनबा चेक्सिन थौरांग मरक्ता ngasi मणिपुर लेंगांगना सिल्लगा खोंगजोंग नुमिकी निंगसिंग थौरम थौबाल डिस्ट्रिक्ट के खोंगजोंग खेबा चिंखोंगदा लेबा खोंगजोम लाल मेमोरियल कॉम्प्लेक्स चा पांगथोखरे एंकुमजा लिसिंग अमगा चनिपानगा मौद्रागा माथोइदा ब्रिटिश की मायोक्ता मणिपुरी सिंगना थौना फना लानथेंगनखिबा खोंगजोंगी लानफम अदुबो निंगसिंगबगा लोइनना लानफम अदुदा थवाई कटख्रबा अथौबा सिंगबु कोक नोंदुना निंगसिंगबगी थौरम अदुदा मणिपुरगी गवर्नर अजय कुमार वलाना चीफ गेस्ट अमसुंग चीफ मिनिस्टर यमनांग खेमचाना प्रेसिडेंट ओइना सरुयाखि थौरम अदुदा गवर्नरना लुचिंगनगा चीफ मिनिस्टर सिंग अमदी एमएलए सिंग अमसुंग मियामना खेबा चिंथक्ता लेबा खोंगजोंग लालगी निंगसिंग खुबमदा हैकत लेकत तमखि तुंगदा खेबा चिंखोंगदा लेबा अथौबा पौना ब्रजवासीगी मूर्तिदसु गवर्नरना लुचिंगनगा हैकत लेकत तमखि मणिपुर राइफल्स की कॉन्टिजेंट सिंगना गॉड ऑफ ऑनर जनरल सैल्यूट रिवर्स आर्म लास्ट पोस्ट स्लोप आर्म्स अमसुंग ऑर्डर आर्म्स पीबगा लोइनना खोंगजोम लानफमदा थवाई कटख्रबा थौबसिंगी मफमदा इकाई खुमनबा उत्पो ओइना मिनिट अनि तुमिना लेपखि मदुगी मदुंगदा गवर्नरना लुचिंगलगा अथौबसिंगी मफमदा खोंगजोम तुरेलदा तर्पण कटखि ngasiगी निंगसिंग थौरम अदुदा मियामदा वा ngangaduna गवर्नरना हाई चाहे खुदिंग अप्रैल 19 पांगथोकलिबा खोंगजोंग नुमित असे ब्रिटिश साम्राज्य की मायोक्ता थौना फना लांथेंगनखिबा मणिपुरी इपाइपुसिंगी थौना अमसुंग कथोकपा अदु निंगसिंगदुना मरुओइबा अमसुंग यामना पुकनिंग नुंगसिबा थौरम अमा ओइदुना लैरि गवर्नरना हाई खोंगजोंग लान असिना इकाई खुमनबा लेबाक नुंगसिबा अमसुंग अचेतपा वारिप लौबगी मयेक लारबा खुदम ओइरि अकनबा लाफम अदुदा मणिपुरी लानमी सिंगा ब्रिटिश लानमी सिंगा लंबा पापदा लानमी मसिंगदा अमसुंग खुलाइदा यामना वाटलबसु लैबाकी निंगतंबा ngangnaba yeknabada khut thangatpagi mahut thौना फना लाथेंगनखि खोंगजोंग नुमित असे निंगसिंग बखक्ता नतना एखोय पुमनमकना वाखल खंथबगी नुमितनि हायरदना गवर्नर अजय कुमार वल्लाना हाय सिंगनबा कया मायुक नरकपा मतमदा एखोय मशल अमत ओइबा मसा मरोमदोम इकाई खुमनबा अमसुंग अचेतपा वाखलोनगी तंगाई फदबा लै हायखि गवर्नर मखा ताना हाय इपाइपु सिंगना कथोखिबा सिंग अदुना एखोयदा ततना निंगसिंगहलि मदुदी एखोयगी निंगतंबा अमसुंग इंगचिकपा पुरकपा हायबसि तंगाई फदबा इथौदांगनि खना ngaksenba tai गवर्नर मखा ताना मियामदा हाय मियामगी पुंसिदा अपुनबगी वाखलोन सागतपा लैमिनारिबा फुरुप मसेल नुंगसिनबा लोगी चनबिबु इकाई खुमनबा अमसुंग मिपुम खुदिमकी याइफनबा खंदोक कथोकपा असिना चिंगबा गुन सिंगाकना चटपा असिना एखोयगे थौबा इपाइपु सिंगी मफमदा अचुंबा इकाई खुमनबा उत्पा ओइगनी एखोय मसेल पुन्ना चौखटमिनबा खुनाय अमा सेंगतपा असिना असेंगबा मरैबाक नुंगसिबा ओइगनी हायदुना गवर्नरना हाय लमदम असिगी इना खुलबा नाटकी चटनबी ngaकुना थंबा अमसुंग हौरक्लिबा नाहासिंगदा पांगल पीबा सिसु असेंगबा मरैबाक नुंगसिबा कौबनी गवर्नरना मियामदा इंगबा चिकपा चौखटपा अमसुंग हेना मपांगल कनबा अमदी मणिपुर अमगिदमक्ता एखोय पुन्ना थबक तौमिनबा वाफमसु थमखि मिपुम खुदिमक खोंगजोम लानफम असिदगी वाखलो लौरगा लिंगजल मानबा अमसुंग कथोकपगा लोइनना लमदम असिगी अमसुंग लैबाकी थौगल तौननबा अपील तौखि थौरम अदुगा मरी लेनना प्रेसिडेंट ओइना सरुक याकिबा चीफ मिनिस्टर यमनांग खेमचाना मियामदा महाकी वारोल पीरदुना लमदम असिदा इंगबा चिकपा हंजिनबदा मियामदा मतेंग पांगबिनबा अपील तौरि चीफ मिनिस्टर हाई हंदक ट्रोंगलाउबी थौदोक अदु यामना लाइबक थिबा नुंगाइतबा थौदोकनी लमदम असिगी मियामसु थौदोक अदुबु पेनादबगी अमदी नुंगाइतबगी इहो हौरी अदुबु लमदम असिगी चीफ मिनिस्टर अमा ओइना हाइजनिंगबदी इहो हौबदा का हेनबा हिंसा याउबिगनु मसिना स्टेट असिगी डेवलपमेंट दा थिंथा हनगनी मनिंग हलनगनी लोइनना अखोय मशल अमगा अमगा मुकनबा मानबा इहोसु तौबिगनु हाइबा वाफम थमखि ट्रोंगलाउबी थौदोक अदुगी मतंगदा लैंगांगना लौखलकपा थबकसिंग पल्लदुना
Chief Minister na thodok adugi achumba wayel fanganaba Manipur laingangna lokholakliba thabaksingda miyamna sumateng pangbiu hojik laingak ki maikaidagi thodok adugi achumba wayel fanganaba lokhatpa yaba thabaksing lokhatli haiba wafamsu Chief Minister na thamki Khongjom laning sing thoram pangthokpagi maruiba sing thamladuna Chief Minister na thongna faraba ipa ipu sing aduna ngakpiramba aikhoigi iramdam asida aikoini ngasi Manipur ama oina chokthokchana lepa ngamli Imalaiba kidamaka thawai katkiba ipa ipu sing adubu ningsingba makhoida koknonba asi macha masu oriba aikhoigi tawfam thokpa ithongni matamadugi iningthau kulachandragi makhada yuvraj tikendrajitna luchingduna amadi ngasi aikoi pumnamakna ningsingliba laikhidraba athoba pauna brajabasi chinglen sana chongthamya aduga sakhang hogdraba ahal laman kaya na numitta de hainariba British singi mayokta thawna phana leptuna Thawai katkiba aduna ngasi Manipurgi saktam asi punna leihoribani masi mirolda khangnaba asi tangai fadi haiba wafam su Chief Minister na thamki tongan ba thingba kaya leirabasu ayet apan yaudana ngasi thoramadubu ingna chikna mapung fana pangthokpa ngamhanbibagi damakta pumna mapusu Chief Minister na thagatpa phongdokhi ngasi ki thoramaduda miyambu taramna okladuna Wangjing Tentha AC gi MLA Paunam Broje na hai Manipur gi miyam asi aikoi amatani aikoi Manipurni India gi manung da leiba mapum fawa state amagi miyamni miyam gi oiba wakhalona mang tharaga ai Manipuri ni haibasi kawroidabani thamoida leigedabani haina wafam thamki mahakna asumasu aigi oiba wakhalon furup lanai gi oiba wakhalon kaya Manipur miyamda leibago urakpasida kokna nanabagi damakta aikoi Manipuri na haiba wahisi aikoi gi thamoida leigedabani India gi mapum fawa state amagi miyamni haibasi leiriba matam da aikoi chokhatkani miyamna chokhatpa haibasi building mayam saraga lambi thong shemlaga koila tharaga construction mayam semlaga chokhatpa nate chokhatpa haibasidi miyoibagi thamoida chokhatpadubu chokhatpa kawi wakhalonasi ngasidi aikoida darka leiribasi pomnamak nungsi chanana furup amaga nungsi chanana leibasi Manipur tawdaba yadaba ama oirabani aikoidi aigi igi kangnupna aigi sagaina aina fare haiba wakhalon aigi sagai kangadabani aigi laikai kangadabani haiba wakhalon adu leiragadi aikoina pamjariba Manipurgi manglan adu uwa fangloi haina wafam thamki ngasigi thoramadu da Manipur lenga ke civil amasung police ki makok thongba officer kayasu sarya ke adu bulaibak thibadi state ki thakta pangthokpa state asigi khwaidigi maruoriba Khongjom de palan thoromda national anthem na chingba kaya sakhrabasu Manipurgi state song di sakhidre panba yabadi kokomi women wing na Chief Minister yauna laingak pairiba Minister MLA Singh Khongjom numiki ningsing thoramda sarukyaba yaroi haina athingba thamkiba aduna maram oirega security force singi maikaidagi akanba checking thorang sing lokhatkhi ngasi aikoina pangtholiba sumba Khongjom degi function si manglam sadasa khiwa aikoigi aduba live utraba halaman kaya aduna thamamba ngakpiramba Manipur do adu kanusida lema is the lecture aganda aikoi ngasi chawthosana Manipuri ma oina chawthosana aikoi hingi ningjingba yabadi matamdugi adugumba Maharaja Kulachandra gi makhada yuvraj tikendrajitna amadi ngasi ningjing aikoi punamana ningjingiba sumba Khongjom lan gi lantham maduda laikhidraba pauna brajabasi singlen sana duga chogdamia du ato bakya pegi masing thibo ngamore da ahlam kaya gi balidan dunan se Manipur gi saktam se punna leuri bani si mai hana ma thamjage aduga aina matek amatang thamjaning muda dak angang ani yauna bung bu haiba pudo amada leiki da bu thamoi seng ngai to phausi duga loina kaya pegi JC ga honorable home minister su leibiri punna phabina dana tangkat kaya da wari sanajai mayumda tharaga mi wari sanajai honorable member ani now Khongjom Day is not only a day of remembrance, it's a day of reflection. It reminds us of moral strength, of unity, the power of self-respect, and the importance of standing firm in the face of adversity. As Nathan Hale, a great American revolutionary officer, said, I only regret that I have but one life to lose for my country.
Our forefathers did not fight merely for land. They fought for identity, dignity, and the right to determine their own destiny. Their sacrifice teaches us that freedom and peace are never to be taken for granted, as they must be protected, nurtured, and upheld with responsibility. So in today's rapidly changing world, the spirit of Khongjom manipuri ni hai wahi se koi kauroi da koi thamoi da lai da bharat ki mapung bhab state ma ki praja wali manipuri ha wa kan se masira koi kun ma lai ka ne koi chaukat kan ni amna chaukat pa hai wa pham se building saraga solo koila tharaga construction mayam ma targa chaukat pa oram dre mapal lam da kan chalu ba matam da chaukat pa hai ba sini oi ki thamoi chaukat pa kauroi da masini ko na darkar wali amaga nuksi chanana jati amaga nuksi chanana lai se hoji manipur da yamna mas Delhi की 30,000 कोटा मालेम थोंगाम के हियरिंग चथखरे मणिपुर माउ सागम पीस एंड नॉर्मलसी हंजल हल्लू हाइब डिमांड अमगा मरी लेनना हौखिब चही इंग्लिश संगनि कुनगा मरी की फेब्रुवारी कुनगनि थोइदा Delhi University Faculty of Arts campus mamangda changsinkiba hunger strike ki agitation amaga mari lenena Delhi Police na section rule 144 gi chatna kanglon sing thukaiduna khongjang changshili haibagi maralda 30,000 kota thagalakiba charge sheet amagi hearing asi mangarak shubo oina court asida chathakre hearing asi ki matangda malem thongam gi maikaida Supreme Court ki senior advocate Sri Banu Pratap Singh amadi mahaki manau nupa advocate Ajit Kumar Singh na leptuna case asi mapung fana chathakibani hearing asi ki damakta Delhi Maitai Coordinating Committee mapung faba legal support tawbibagi damakta su malem thongangi maikaidagi thagat pafongdokpaga loinana mahakna Delhi yonguna bahona bada Manipur gi oina thawai miral Manipurna achauba initiative lobirakpagi damakta su tawbimal khangbasu ulakli Panba yabadi malem thongam hoji maksu state asida mahusagum peace hanjulakna bahona bada makhal kayagi democratic oiba agitation sing changsinduna lenga ke puning chingchinana ba lepa leitana hona riba lamdam masigi naha makhakni Yairipokasu chara henbegi khongjang changshin ba hokre Thasik angan basarukta Bishnupur district ke Tronglaubi awang lekai da thokiba tamthiraba terrorist ki thong aduda piklibi angang ani hat kiba amadi micham ahumna CRPF na nongmai na kapada laikidaba thodukta January ba maralai ba January ba sing lengang na putoktuna miyam khangna choirak piu haina changsilakiba numit mangani ki total shutdown ngasisu Yairipok maikai miyam na khongjang changshin ki loinana pofam fambi ima anina ngasidagi chara henbagi khongjang changshin ba hokre Ningsing bayabadi Tronglaubi ki angang ani tamthina hatpi kiba thodok aduda China basing lengang na choirak piu haina Manipur pumbada clubs organization mena paibi lukayana changsilakiba numit mangani ki total shutdown sogoladuna Yairipok maikaidasu furukayagi miyamna lenga kiloshing sing solon sanduna thingjin bayauna makhal kayagi khongjang sing changshinduna lakhibani Total shutdown gi ngasi mangani chanba numit asidasu Yairipok maikaida leiriba maitai amadi maitai pangal miyam puna Yairipok kaithel da thoraktuna lambi achat ok sing thinki Yairipok kaithel fauduna chadiba atai district singa samnari ba lambi sing Yairipok thong amadi Yairipok kaithel traffic island da miyam na u wa faijinduna lambi thinki loinana ngasi dagi miyam taliba demand loi difawa chara henbagi khongjang changshin badusu hokre Yairipok Tamfal Kaithel Pofam Fambi Luki President Ima Laikram Laiden Tombi Amasung Member Kongber Lakpam Ongbi Thabal Tombi Anina Chara Henbegi Khongjang Adu Changshin Bahuki Chara Henbegi Khongjang Changshilibi Yairipok Tamfa Kaithel Pofam Fambi Luki President Ima Laikram Laiden Tombi na Miyam na Taliba Minungshi Leitana Pikliba Angang Anibu Hatok Piki ba Yaningde Mihat Asida China Basing Choirak Piu Haina Miyam na Taliban demand sing fangdriba fawba aikoi yumda hallaroi sorokta hiptuna chara henbagi khongjang asi changshilagani haiki saruk yakibi maitai panga gi luchingbi amana angang anida natana michom kaya hat khraba leibak ki asuk luraba tanfam asida miyam na punna saruk yaminasi hairiga lambi thingduna aikoi bu chathande haibana chingba ban yengbagi mawongda gari da kocha chatpa ban sogotli ba aikoi bu karim kathai na bugum tawba adu tawbiganu Aikoi punna saruk yaminaduna miyamgi demand fangdri fawba khongjang changshi minarasi amadi ngasi dagi chara henbagi khongjang asi changshil le haina laukthokhi
Saruk yakibi luchingbi amana hai hauzik oriba laibaki fibam asida ima laibaki damakta thawai katkiba Laiwai kraba ipaipu singi mafamda ikai kumnaba utpo haibisi kaishu kaidi adumakpu video office sangaba dudi yaningdi Hojik Manipur mai chakli bani laibaki asuk wana raba matam asida karamba laibaki MLA Minister mapimpa oribas singi batu machak kana thoraktuna miyamgi iho asida saruk yakrabage aduna miyamna hojik MLA Minister oribas singi mayum da changduna chingthoktuna yauhan batai haiki masagi maram damda maning tamna chatpa ngamjadraba helicopter to Phangja Magpigani Mawongda helicopter da chatuna office sangaba sibo haunaribra matik chadarba CM Masana from Tadokpana Fai Haiki. Ibani hoi ipaipu legidaba ipaipu singida maktan laikatpati yai tawbadabu laibaki haujuk oiriba phibam jida sangaba video sangaba sapagi mathau kari lai ima event singna sorok sida khangduna lairiba karamba mantri mandongi matu machana no mata waba kari moina kari sabak tharang yari kari responsibility saja ko lokala ka aduna hojiti praja akhoi kanana parat tambi mapi mapa oriba muna akhoi parat tambi na binaya akhoi kari tawbatai moi magi mayum talaga makhot paraga tinthokpagi matamdo yaurabani hauju moi sangaba sapa matamla hauju maripu kari chai kari tawri mai chai manu khoje sapa matam anga ani laita pasi hangba chatagai khurindani ha chena patidani adu sapa mathau kari tai library ba mama amoina manipur gi mama khodi mangna sab manana stand tawbiraga Mapi mapa oriba moi kaise para tambiba matam yaure haujik lai katpa moi lai harau bagi taipta yauni ba mafamda nong mana duda yauni helicopter tongba phangda bagi taipta tongaga moi sia mama ore habagi sia mama na tongje mapi mapa oriba mana tawlu ma thau khana ha mapi mapa mayang ore gadi mayang bare macha mayang ki ma anu to kadamni mapi mapa oriba matik cha to ma di ma pham thado Kali maram gi hujing ma ko chen chen na ko le masa gi maram damda maning tamna satpa ngam daba ma bu akhoi gi mapi mapa no ngam thale leiba ke sok chawra ba isu sida angang ani si bagi mi kaya si ki bagi mi cham kaya si bagi ngasi wa aduna leiringai gi matam sida tongan bai khoi ulam na tawmina je haibada mathau leiba leitaba kaya namasida Koi chat laga gari lalan de haiba ko patau ba mayam je tawbiranu lai thari basida yengbiri ba mipung khuding makna ngasi di taseng na magtagi sipai gari ya report masing tingam dana hangre akoi asoy nga makai toy karim tayaw dana minister hangre aduna laibiri ba laibak manipur sida laibiri praja mayam ya report mai gai se lairi ba mipung khuding makna banyeng ba tholak padauna karim ka thaina badawna Hanggol nga kapat amadi sekmaijing da leiba maitai pangal amadi maitai ichilinaw singa punak kusamnaduna mairagi rally chatkri Hanggol Social Youth Action Committee nga kapat Youth Action Committee amadi AMWGI Hanggol Muslim Youth Committee loinana sekmaijing apunba maira paibi ka kusamnaraga pangtokiba mairagi rally adu handakta nauna tronglawbida tamthiraba kukitar narco terrorist ki bomgi attack pikliba angang ani hatkiba amadi Miyoi ahum CRPF ki ka henba thongda kapthorpa nongmai maruna panduna laikidaba amadi litan gi ka henba kuki gi mi hat mipun gi ambusta naga ichil inaw ani hatkiba aduga mari leinana chatkibani rally aduda ekho shanti pami go back central force kuki narco terrorist maru fangna muthat kedabani long live manipur angang ani butam thina hatkiba miyoi sing athubada laingangna chapchaba dandi pigedabani police amadi central force singi ka henba thong khudakte lepu Micham miyambu otpa naibelepu hyper slogan kaya sulauki. April ki tang tareta torong laubida thokiba thaudok asida mamaga punna tumliba tha manga khatangaiba aduga iroinana chahi manga gi nupi macha ama aduga loinana magi mama du basu idiot tawon base ai khoi yaningde masigi achoba slogan ni ngasi ai khoi na manipur da wariba manipur da tongan da element terrorist attack tawba se khoi yaningde aduna maram oiraga ngasi press meet asigi kuthangda haijaba se khoi sida organize tawriba club ahum amadi lairiba maira paibi tongan ba singmajing area da lairiba aduga jamet lolima naida club hasiako haichemu aichi
amadi local leader singi ima ibel punamak yauraga tawriba press meet asigi slogan mairagi rally ase aikoi government na athuba matamda hairiba angang hatpa miyam khangna dandi pigadabane lairiba thokriba micham civilian ahum hatkhiba se aikoi yaningde makhoi bu miyam khangna dandi pigadabane habese aikoi manipur yoina achauba sound amakhatangni masi government na tabiyu habese aikoi miyam punamakta aikoi request tawjari aduga loinana government asina sumai tawdana makhatana mayam sibu namsallaga mayam sibu thaidoaga yagani haibagi matam loikhre chahi ahum sure chahi ahum dagi hentoklaga ngasi mak 5 days continuous shutdown tawrise government gi mana da suta ta de masi aikoi yaning de aduna maram ora kanda aikoi india government na so aikoi bo manipur se aikoi india government gi manung da chande have se they think that we are not the part of this country. This is very ultimate things that we are not happy in this country. If these things are continue like this, we will think another way to do the things the separate from this place. It is very hard words that what I'm using is very hard, but it is very true that if these things are happening in other parts of the India, they would not have silence for so long. It's been 3 years. We have been burning, many innocent people died. Recently 2 kids. Maralay basimba atho matam da dandi pibiga miyam khangna dandi Tronglao with the Hokiba Tang Tereki, a Hinong Yaida, Cookie militant signature Chatarapa, bomb addictor, Angang Ani Lakidaba Amadi, Central Forces Kika Henba Tonga, Central Force Ki Maikedi Kap Torapa Nomai Maruna, Pan Badagi, Mio Ohum Lakidaba Tongbu, Yaning the Bafondotuna, Achuma Wile Fongalu Haina, Manipur Gapun Maira Paibi Club Organization, CSO Singna, Manipur Pumba Lautokiba shut down the Khongjom Chingamaka, Nambul Mapal Maira Paibina Sogotuna, Lambi Tingbagi Khongjom Junction Cree. Khongjom adu da saruya kibi ningthojam ongbik kherodana phongdorakpada tronglao bidagi thawong akan bamong da yaning da bafongdokuna manipur pumbada changsil liba khongjom sokatpo ina lambi thingbagi khongjom junction bani haiki Kasi hoina damen nipa khongjom asi nambul pa mera pai bi thingna manang si pamangani khobani mida tawi banje ko ju saruya jari adi tongau bi thodok da angang ani amadi da ke na ka padami yu hum le ki da adu yaning da khongdok koina ai ko ju ban se kosabani Imphal West District ki Wangoi Assembly Constituency ki manung channa laiba Pawitek tasu Muslim Khunja Singh na tholak tuna Tronglao bida angang ani butam thina hatok pikiba amadi Khongjom Junction bada CRPF na kap tholak pa nongmai maru na panduna micham ahum laikidaba adubu yaning da bafongduk tuna tongan ba luk payana ban lautokiba adubu support tawraduna ban chathabagi mami chawng taki nakanamarom da loktak project tasu lamdamadum da taminari ba yalawmi chingmi tami puna tholak tuna Tronglao bi amasung ti khulengi thodok yaning da bafongdok pagalunana shutdown mapum fana chathaki Imphal West District ki manung channa Wangoi Assembly Constituency manung gasu oi Muslim da Pawitek tasu ban ki tabak na chathari ki tongan manipur ki tongan ba CSO singna hoi Tronglao bida angang ani bu tamthina bom kapsun duna hadokiba ma da Khongjom Junction ba misam ahum bu su sepena kapthok pa nomaina para laikidaba adu yaning da phongdo duna manipur ki tongan mafam da hoi Khongjom Junction ban lambi thimoi Khongjom Junction gi manung chana si Imphal West District ki Wangoi Assembly Constituency gi manung da Pawide haiba kun Muslim da Khongjom si Muslim ki sinau singna su balasi sogote hoji ban gi thabak ana chathari mami ne hoji uribse thariba balasi gi matang da ngasi ma Tronglao bida aikogi thokriba thokdo angang ani gi misi adugi justice hojik pau phangdabana laiba maram oiraga aikoi ngasi tongan balup CSO kaya na punchalaga chathariba ballasida aikoi jo saruk yaja boina ngasi Pawitek yutna doro ba nei ba ban masida aikoi na thamdaning ba wafamdi Tronglao thokda mihat bada jin angang ani hat bada
ngasi ba justice bu thok ngam dana direct ba sigi maram kari gino ahan do wang tang chadin bani second step ta ikoi na ngasi to riba ban se ikoi ki manipur si shanti oirak na bagi damakta tawjabani maduda laingak asina shanti purak na bagi damakta badami yo hai basi bawite gyut ki maikai dagi thamjabani Tronglawi thaudopu yaning da phongdoktuna Manipur gi punba maira paibi CSO Sing Club Organization singna punna Manipur pumba lauthoki ba shutdown gi ngasi mangani chanme numita mayai lambi paring da laiba mafom kaya da miyam na thokna raktuna lambi thingbagi khongjong changsingki shutdown shogatpa singna lambi mayai da famjinduna uwa paishinduna ajat awok sing khudaki emergency natana lambi amta chadhan kidi Amarom dasu shutdown support tauduna mayai lambi paringda paumi singa chatuna yengshilubada yumnam huidrom thongkhong Lakshmi Bazar Samuro Hiyangthang Langthabal left makha laikai Langthabal Furamakong Ningthen Chakarong asina chingma mafam kayada numidang matam dasu ban chathabagi mami chawng taki Thaudam sagai hauraklon and kundalon haiba asida yumfam moiduna no magyoiba seminar ama pangthokre Thausalgi ani Shubha Foundation Day gi mari leidana Khuraya Thauba Community Hall da Thaudam sagai apun balo Thausal Thaudam haibong makha Khurai na sinduna pangthokkiba thauram aduda MP Leisemba Sana Jauba MLA Thangjam Arun Kumar former Minister Okram Henry retired Principal Modern College Dr Thaudam Nandababu Singh Sarugyaki Khongjom sagai apun balu Khongjom nikai kurai gisina sijatuna kogi second foundation day sing si pangthok jabani asigi mapung ba asigi di seminar sina mapung ba tharamani pangthok jare aduga thang la ba sahi sidisu koina maru ba thim maka koina masi pana pangthok jagani kondi dan sagai horok amusu dalon tharamani ko hakati horok kibano kosi mapung ba da daram bagi haibase masi maru ina masi nei ba sini masigi keno masida gam thagegi so ina tariba tongan manipur ma kham khuding mak taki so lengki ni ara mana sa ya ni problem pura leidana bidu bishawra lakini Manipur thugaina bokhona riba kuki militant singi yaifana bokhona riba luchingba amadi BJP ki policy da kokomina party sigi batakta boycott tawbani kanagumba mishak amatada boycott tawbanate haina kokomi ki advisor Jitendra Ningombana phongdurakli thasagi taruk amadi tare kilona ba ahing nongyai da tronglaubi awang lekai da leiba yum amagi manungda tumduna leijaba pikliba angang ani kuki militant singna bom kap sinduna hatlaba amadi TM Kasomda Michamani Tamthina hat ke bagi thombu yaning da ba phongdoktuna khongmanda leiba John Khudimaki apunba maira paibi singna senduna Khongman John 3 Community Hall da phongkiba wakat mifamga mari leinana phongdokkibani wakat mifam aduga mari leinana Jitendra Ningombana makha tarduna lamdam asigi micham miyam nongma kangnana hatliba kuki terrorist sing lamdam asidagi maru fangna tanthuktriba fawba makha tana sigumba thongasi adumak thokigani India government na kuki militant sing bukhulayo na sijaduna yellow furup sing da chatharakli balan asida laingak asina yengduna leibagi wahanthok karino India gi luchingba sing na state asida tawning bata tawduna leidabasu aikoi gi luchingba sing asina makoi na pairiba famadugi khanduna miyam gi yaifana ba khandana marol thoktraba miyoi amagum hengduna leiri asigumba luchingba sing asigi thawong asibu pendraba miyamna ngasigi BJP gi policy aduna miyam gi yaifana ba khanba ngamdaba asidagi ngasidi BJP ngapigani kokomina BJP party gi thabak thorong khudimakta boycott tawbagi khongjam asi lokhatpani mana panglaba marol thoktraba lainga gasigi matakta lakliba tangkun ga mangada miyanga loinana achowa wahang ama hangduna MLA minister singna logudaba thodang amadi makoigi aroiba firep sing khangdoktuna makhataba kari karama miyamgi thodang logodage haibudusu khangba ngamlagani haiki 지금 보면 우르간다 아이고 이는 막 보내려고 모양도 우르간다
ngasi manipur ki miyang no wale ko miyang se mas khone ki rakha ai koi wale na khone ne ba ku ki mi ken sin no ba ya khone na khone ne ba adu do pa do maru ki ba ne ko na bol ko to bin to adu ya khone to ni se ma khone policy ni ne lawi ba adu ba BJP government ki policy do adu ne ba ko no akoy na bol ko to se mi ne te ko mo ne te so mo ne te ex na te ko ne te mo ki policy do ara no policy adu na maran odna hojikti ekudel maang ka adna ritse kari ta ge ha mo ta ngasi ngasi sunadra adu kumba aitin ego mo ni yo office ba sanga ba ne chief minister dr suai misi or in other sum to na Kokomi Consultative Committee member Sunil Karamna Phongdorakpada Tronglaw with the Thokiba Laibak Tiba Thodok Adu Pena Draba Miyoi Singna Gelmonda Laiba CRPF came the 𝗠𝗔𝗡𝐽 𝐍𝐞𝐰𝐬 Laikidraba Miyoi Ahum Ngasi Fawa Laingak Asna Lo na Yadaba Mawongda 𝗠𝗔𝗡𝗏 Ngakpigani Lo Yadaba Mawongda 𝗠𝗔𝗡𝗏 criminal amagum lauduna ngasi fawa makhoi yoiba lokhatpa yaba thabak amata lokhatna leiri Miyamna horokpa ihau namshin na ba hotnabada security force singna atamna nongmai kapa tawhaningde Miyam lakshina na ba atopa pambay ama sizinaba mathau tai Manipur thokliba thodok asi hadaki asina ahanba nate aroibasu oiri Miyamgi yaifana ba khanbagi mahuta anauba project sangaba chatuna leire masida natana wangjingda nongna saba BDO office ama sangana ba hotnabada chauba harau kumai ama oina pangthoknakpa hotnarakpada maira paibi lukayana athengba pikiba adubu na thaiduna miyambu shingnaba amagum nongthaktagi lambida chatuna Sangha kiba asimak luchingba ama oibigi wahantok leirabra hainasu wahang ama miyamna hangnarakli hainasu phongdorakhi yo office ba sanga ba ne chief minister dr suai misi or in other da MLA to mission ba ya ba no miman ko na dom tak irang ko to bida adu to sanga na ko na ka na muri ki block ama thambai ba se miyam ko na ko ne yai da ga ki tamsu patang jadi dumdam to gunu hai ba ne ba dumdam to gunu na to kale mi ke ko kale lakanu hare lakani hare moira pai bi tharana ai koi moi gi dam ta le ni no la ba ne Contradiction thode koi makin marta adu na to gra adu ki contradiction tholo kodo adu mya kodo banga bapha bapha ko ne thappa de chimi satpa mandra ai koi gi mangin da ki de mi tu ai taksik punu wa ngam kali ni sin de tomek to pai de kali gi no kali power sale adikra ba adikra bo helu putada sale mana helu putada chat pai se manipur Perjami miyang di makota mai thi la ba ne kai shu tum jeng ngai le kali itu tum jeng ngai le aduna nam ta chat ne hai ba do miyam na nam ta chat ne hai ba tu ki yaro ya dana moi ke angam ba sakti ba na long ta pa da chat ne aduna miyang ki ngam ba thona aduna tu na le budi karam ba adu ki mayam le ba ya ya ka sale chen dana kai na ta na tak ki mom ta kol e adik no moi maru naให้รู้สึกที่ปานนะชีวิตจะสร้างกันให้มันพอใจไอ้คนทั้งอันนั้นชุกุมบอกว่าสิดาไอ้คนมันนี่ปุ่นเนี่ย Imphal Ukhru Road ta Kulai Paiba Singna Chatharakiba Ambush Laikidraba Tangkul Naga Mecha Manigi Mafamda Candlelight Vigil Pangthokre Naga Welfare Manipur University na Sinduna Manipur University da Naga Mahiroi Singna Sarugyaduna Candlelight Vigil adu pangthoktuna rally amasu chatkhi May I take this opportunity to share a few words that dear youths, dear students, dear youths of today's or this generation, please wake up and stand, fight for the justice. Today we know everything. We become the indigenous people of this land become the minority and the victims from the different angles. So I would like to request to all the youths, to all the students to stand up for the justice, to fight for the justice. It is the right time to unite together for the future. Otherwise, if we cannot unite today,
we have no future. Our indigenous people will be lost in the days to come. And with the support of the external force, today our land, today our society becomes, threats, demographic threats, and we are living in the injustice. So, through this accident, let us unite together and let us wake up. And change we need. So let us stand and shout, and let us give the pressure to the state government and the central government that the state government should not remain silent for such terrorist act. And it should not be repeated in our state land, in our land. Because the ancestral land is given by our mighty God. And the land is our indigenous people, not from the externals, not from the others community. So let us stand and fight together for the indigenous people of this state, this land. Shutdown shokat singda police na nongmay kapsilakre. Tronglawigi thawdokpu yaningdaba phongdoktuna amadi thawdok adugi achumba wayel fanghallu haina Khongjom junction lingai choirakta kurai chaithebida police ki maikaidagi live round kapsilakre hairi. Khongjom adu saruk yakiba singi maikaidagi thawdok adugi matangda mari leinaba yengshinbinaba appeal tawrakli. Madura magi mathongna do season am hamsi onare bai bunga akoi mirak ta season na biu haiba na te haba angang singdo hat pada January ba mioi singdo adu pha bada magi mathongna se sinabiu haba taseng harabada ma ima leba ki maza oram gada ba malde aduna mahak ase akoi gi ne valley sida tampak sida thambiranu akoi se akoi maira ba bi sing se thokriba Tronglao bigi thawdo April gi date 7 da thokiba angang ani lai gi dabado adugi matungda amuk naharon singsina haidi akoi gi isa singna ngasai gi CRP laina kari gi damakta angang ani hatpa sida karimta khangaudri bano bom khilami base kaimta khangaudri bano haidana sangsan ba matamda CRP na kaptana sigi ba isa sing unamak sigi ba singsigi khalle haraga akoi se makoi CRP singdusu angang ani hali ba singdusu makoi gi asumba langla landinse uthopio haidana haijabane ha maduda ngasi phawbada haibadi ngasi yamabada numit tara tare nipani sujale si phawbada amata langala uthop ngamtre akoi maira paibi mayam club organization mayam pulle haraga saudan nama lauthoe saudan lauthok pasida akoi punamakse saruk yaminasi akoi langla lanjing amatangdi Tabi diba koigi Manipur government sigi mathakta tabi na ba ihau kharadi sangsan si aduga makhoi se tabi rakanda akoi gi asumba langjin se amukta di puthokpiu haibagi wakhalon ga loinana akoi na shutdown na se numit mangani ngasi mangani suba numit ni hek hawbadagi na ngasi phawbada khongjang se changsan dana lai akoi na khongjang changsalingai manungda lai lakta banate police department ke policing lai adagi central processing lai adubu akoi na haijai akoi shutdown tauri banina akoi na haibase kitang yabi akoi lambi thinjari lambi sidagi thairaga satpi bo haibada satpi ki haba loina ma hanbi ki banga taneba aduga ngasi tarik unga humdoini ngasi ki numit asida akoi aroi bo oina ngasi su ngasi dang tauraga amung koi sala sida haidana akoi se lambi thingbagi thabak se sathaja baneba sathari ngai manung sida akoi gi police department dagi gypsy amala lai base akoi moi lakpada thoidong ki ruba sulaite isa ngaktani akoi gi isa singni maitai masani khandana akoi adum changsal laga wari sana jayaba sana basida man haire pung mari bhautang tawbiu ima sing haire bas yai akoi karimta gaidi haba moina haiba khudimak akoi yaraga lakpa ngaktani haba aduda mana akoi na haire satpagi satpa adum leiraga satpi kharo phaugi phawbiranu khoi silambi thingi bani haijaba matamda noina hairi dudi noige against da habadi ima singi against da tawragi habagi matagumna mana nangkhairaga sali adudi tawbiganu haibani akhoi gi maira paibi laktagi nupi amaniga inaba kaidoba khariji tawre aduga tasengna akhoi na haijaning base mahak nupane akhoi nupi ne
nupa mana nupi ama bo hekta pai ba do sima khoi ta seng ya janing de masima nupi police oira mo aduga ilam mo khoi ya ge aduga nupa mana mi nupi masa pai ra in ba ba se khoi ya janing da dana kaino nang tawri do hai ba wa sidi hai bam thopra hai dana mo khoi da hai ru bani aduga mana hekta mirak sida nongmai kapsalam bane mirak sida nongmai kapi ba se nongmai sina palaga mi siram magadi masi mana daita siloba ngambi ga dori bra haba exigexer piraga amuk koi sanse habi ga dori bra haba taseng na harabada mana mirakta nomai kapi base akhoi ya janing de hairi bra DSP se mathong na yam phaba male taseng na harabada madugi DSP do karam aina jang pa DSP no mahak to paisa charaga jang pa paisa pi daga jang pa DSP oirang mani na khali round ani ra kapam me maru amana ta haure maru do khoi khuta hujik laidi lairi aba puthok cha ge aba praman ga loina na lairi ba camera mayam ma su thili mana kramai to rong ge ha ba se camera na su sakhi hoi gani yeng bi minga ga su aduga akhoi lairi ba mayam se loina ba ku hori ba ngak tane ha ba ai khatang uraga ma bu aina wa se haning da hai ba na te mera pa bi mayam na sakhi ne ba mana tawrami ba thabak thawong ni ti niom se ta seng na hai ba de ya janing de akhoi di mara maduna ma gi mathong na do season na pham si ona re bai bunga akhoi mi ram ta season na bi hai ba na te ha ba angang sing do hat pada January ba mioi sing do adu pha bada magi mathong na se sinabiyo hai ba Khurai Chandam Lairakta su miyam na lambi da thungaratuna shutdown shokat pagi ba mi chawng takhi shutdown sokat pa senga lambi da achar awok tawri ba sing athu akai ana layeng inatana amata chathan kide Khongjom shokat pa singna chonglaw bi thodok yaring de Manipur gi shaktam kai ba yaroi haibana chingba kholaw kya su lawki Kurai lamlongi yai pa lamjing nupi luki akhoi maira pai bi mai ben mayam akhoi na ngasi thui se lambi surok ka akhoi mayam na thui si trong law bi gi thodok ka mari leina na toten shutdown numi mangani gi law thok ki be si ngasi aroi ba numi phak akhoi na saruk ya jabani aseng ba justice phangna ba gi damakta akhoi mayam na matung da su mu trong law bi gi thodok sumai na thoklak ta na ba akhoi mayam da sugom ba mayam che yam na nungai te yam na pen de Dong lau bigi mama gi matha nung da lai riba taibang che kari no khang riba ngang ani sibu uki terrorist sing na hatok pire hatok laba matung sida isa isu mayam amana center force sing sida noi laina noi na ngapi sen bida badagi ngasi angang sing je sumai na mama gi matha nung da lai riba aimta khangja da bangang sing je noi na tawriba na tra na hochan bada muk isa hum amachu mathwai tha gre sumai na 23 me tang hum dagi ngasi bausi sumai na sum nong gi sok tang chu over na tang na hoba si dang si hoba mangja batoi ba khulai chu pai ja da ba mai tai mi cham parja da ku ki terrorist sing na landarak padagi ngasi bauda khoina lainga kama laina akhoi ngasi bau tanari ba justice asengba achumba akhoi na tanari ba miyam na pami ba che ama bau solution ama bau su ngasi bau da phangba ngamdri sumai na matung kana amuhan na thoklak tana ba na akhoi mayam na ngasigi toten shutdown numi mangani gi se saruk yabani ngasi aroiba numini mangani suba numini hari ba si chu akhoi ngasi bauda asengba justice karino information ama bau phangde ha na su chahi ahum he na sumaina leire e aduna matung da su sugum bathogok singje ai gi cha da su amanga adungai mi atopagi ma cha da su adungai akhoi mayam da sugum bathogok singje amuga na thokta na ba akhoi na saruk yabani aduga sumaina sum tawgada boiradi Manipur da lairiba micham baza sansan khuting mak na akhoi mayam changlaga sugum bathabak se amuga na tawhan biga nu na ngasi gi pali ba laingak sida akhoi asengwa asumba khangningi aduga asengwa mi hat pa sing puthok piu miyam na pami ba se interrogation tawraga mi hat pa sing do puthok pi ba aduga mi siba khudingi SKCRP raga loisan gi ba aduga mi siba khudingi thogdok thokpa khudingi NIA da sindai na haibi ba Manipur gi government laitabra Manipur government gi mathoni NIA da sinadra su Manipur government na thijal humjan bi ba aduga miyam na pami ba demand sing je miyam da khangan bi ba information pi bi ba pamjai siga mari laina na ngasi akhoi na sugumba thogdok siga amuhanna miyam da thoktana ba na akhoi miyam na tawbani Federal Students Organization Kanglei Park Feshok na sinduna Khongjom de palan tawkre palan tharamadu da laikidraba thawbu singi mafamda hai laikatuna ikai khumdaba utki loinana chonglawgi thodokta laikidraba singi mafamda ikai khumdaba su utki
Face of _𝐋𝐢𝐯𝐶 District Council ki District Head Office asida ikoi ki thongmi singa loina Khongjom lanfamda thawaina ponta pikraba thoba sing makoi ki thongna lingjen atobo ikai khumna bo uchabo oina khoi ngasi Khongjom de se koi observe tawjabani loina bida kukina ko terrorist singa ahinda maitai civilian singi mathakta chatharakiwa terror attack aduda ikoi ki mamagi mathanungda tumjaduna leijariba pikliba nawa ani gi thawai lobi giba aduda natara haiba thawdo adubo yaning da utuna khongjang changsiluba khongjang loi ahumbu CRPF personnel singna without any warning da tergas kapa amadi lathi charge tobugi mokta direct nomai kaptona thawai lobi gibabu akoi federal students organization ka lepa fiso _𝐋𝐢𝐯𝐶 magi degi yaning da phongdokli loina na ngasi Maribak ningba maramdam ki damak hanba leitaba thongnaga loinana maribak ki damak thawai katkhiba athoba sing adugi mafamda ngasi gi lengak pairiba akoi gi yaitong phumdongboda lebiriba miyoi sing asina athoba sing dugi mafamda hailei kachaduna makoi gi mafamda ikai khumnaba ulibase akoi gi matam aduda leikidraba ahalaman maribak ki damakta thawai katkhaba ahalaman sing aduna penbi rangwadra haibase akoi federal students organization ka lepak fisoki megi Thangta Shanglen Yumnam Huidrom Imphal West Huye Lalong Thangta Association Manipur Amadi Thangta Mahikol Yumnam Huidrom na punna kusam naraga Khongjom de palan tawkre ngasigi thoromaduda Dr. Huidrom 𝐷𝐸 President World Thangta Federation 𝐻𝐿𝐯 Chababu Secretary Huye Lalong Thangta Association Manipur Amadi Leithangbom Chandramani Singh Secretary Imphal West District Thangta Association Wanggoina Mathang Sitna Chief Guest President Amadi Guest of Honor Oiki Association ki Artist Player Amadi Official Singna Thoromaduda Saruk Yaraduna Khongjom Landa Leiba ki damakta thawai ponta pikraba athoba singbo ningsingba tobimal khangba amadi kaikhumnabu utpo oina athoba singi mafamda hairang leirang katki Thoromadubu preside tobikiba Dr. Huidrom Premkumar Singna warolda Khongjom Landa athoba sing British ka lanthengnabada Mitchell amata oikide Ahoina dum mathauna laina thangta gi mahina lan shoknaki ningthau macha makoi masel fa munabada mikanaba tawbadagi lingjel manadabagi mapangal kallaba British na khudung chaba laukhiduna leibakasi khudum chankhibani masida natana aikoi gi ningthau macha masusingna ningthau fa munabadagi irangdagi amadi lingjel manadabadagi Myanmar gi khutta maithiba fangduna sanglaba chahi tare khuntakhi Thawong asima ngasi makshu aikoi khunai asida thoklibani khudamoina hojeki aikoi khunai gi achawa sangsingna famunabagi mikanaba amadi power khakta mikabadagi ngasi di kukina maichai aikoi gi mathakta lan tawduna micham kaya hatli haina phongdokhi Khongjom lan yewa amba achawa lan phamadu wai manipur mai thini ngasi makshu Manipur yang ada wajib sini kali nyala kita lalu kita bersama. Ni tahu kubur benda. Awalnya ada minister di benda benda. Mui masih benda nusia dah. Kakak sana atau sana grup sana dah. Ni tahu ni hari makau ini tu teman kita batik pandai muda. Ambil tak mahajan maksudnya dah. Kuki ini punya sahabat dah. Mui injil pada orang kafir kudo samlau kena baitaibu hawi oleh sinani ke kamapannya ulum boy me kita mahunda kujin tharan lagi baku kisi naduna baitaibu amuk tu kalau sinana naduna lan tak boleh nasi bauga sehingga angin saya keluar si pada maksud saya aina panjang lagi berhenti kaya kata sehingga lagi kunta kata Ningkau kubur bunda lagi, sehingga dari bunda bunda ilang na pasina, ay ilang na pasina kinukilaw yung yan, ikay kubur bunda kapay kamu kita, negi isi kita, mungkin ningkau kubur bunda lagi, besok kalau mereka, British ki koloni itu, makui na, ningkau kubur bunda lagi, kami kalau mereka lagi. Manipur Maitai Pangal Clubs Organization Ampakona Senuna Khongjom de palan tawkri remembering the unsung brave warriors haiba timda Sagar Restaurant ki banquet hall da pangthokiba thoromaduda
Mirai Mayum Salamat Ali, President Ampako, 𝐶𝐢𝐯𝐞 President, United Meitei Pangal Organization, Maulana Mufti Arshad Kasmi, Vice President, Ulama Council Manipuna Athoiba Mitung Lensing Oina Saruyaki, Amasung, Dr. Shahid Ahmad Assistant Professor, History, Danamanjuri University, Manipuna, Research Person Oina Saruyaki. Singlawa Kumjali Singamaga Janipan Marfutramat Hoy. Nasigi Numida Sida Matamatuda British Colonial Army Singna Bandaduna Manipurasi Kudum Chanana Buhona Rakiva Adum Lava Khongjom the Sona Kiva Land from Madubuni Nixing Jaboina Maduda Hawaii Kat Krava Onavar Zabasi Nechana Katanatana Tongan Ba Maming Pan Law Idrava Kautuna Krava Dum Lava Niamna Sakhaudrava Lani Kaya Dubu Nixing Boy na Madimoko Adubo Ikai Kumnazabo Nasiki Toromasi Ampakona Sinjabani Nasiki Toromasi Sinjaribagi Maru Pandam de Nasinga Sida Tongan Ba Jati Kamu Fruk Kaya Nakundava Manipuri Lemaya Sida Matam Gioina Lakpa Manipurgi Apun Bagi Shatam the Singer of Kaya do Magi Oba Leminari Bajati Kam Prima Ki Fruk Primagna Angamba Turam Lauraga Toganga Minaraga Nasibonga Pukuna Lagli Amadi Adum Lava Ipai Pusinguna Yalami Liglamatuda Tungi Mirol very by Koina Madugi Liglamatuda Chacharaga Manipurgi Apun Bagi Shatamda Singer Libokuting Magase Equigisu Masida Mayong Yamin Yabada Taugang Lokum Toi Madu Equigi died and have to Kangana Navagdamata Tungi Yumeol Singda Madilay Nasiki generation Sida Adum Lava Aigi Furu Aigi Jati Habanatava Manipuri Moina Apun Manipura Magi Shatam Sagapada Nipan Tangdava Saukatpa Manipurama Amato Manipurama Oina Hona Pada Lokum Toko Taudang Sinato Low Bangam Nanava Bahap Taminavagian Taminavagi Adum Lava Tanja Aduma Lominavagi Tangai Padekalaga Singlo Torang saying as remembering the unsung brave warriors and I Koina Ming Siton Jaraga Singing a Sigi Askum Lava Toromasi Panko Chapani Duna Sigi Toromasiga Marilena Leminariba Tongan Ba Jati Kalu Primaki Leminari Prazai Piper section Primakta in Tanzanibadi Nasida Manipurda Sahi Om Fazalak Kadorova Matamasibada Tongan Makalgi Yek Navagi Lalong Kayana Manipurgi Leminariba Samasis Leminariba Jatis Singa Sidi Wabagi Kam Tiang Lava Matamasida Amanamagi Matin Pangaraga Manipurda Nohona Mausagum Nuxi Pamun Lemina Lava Lamdamado Semina Navada Sivina Honavada Kudimaki Lokum Tokotodamado Lomina Saibagi Pauselasi Pijari Lona Thinkraba Kanglay Yawol Kanelo KYKL Contraganito Shuba Mapokumo Numika Mari Lenana Lubasigi Chairman and Okena Miyam the Yaifa Pausel Pirakli and Okena Tadaropa Cherolamada Makatana High KYKL Ninkalakibagi Contraganito Shuba Mapokumo Numika Mari Lenana Lubasina Kanglay Park Amasung Wesigi Leibak Miyam Pumnamakta Chokotpa Mai Pakpa Nungaiba Yaifa Bachahi Amak Odesanu Haina Yaifa Pausel Pirakli Visi Amasung Kanglay Paki Yawol Ihoda Tazaba Tamniba Yawolum Amasung Yawoloi Pumnamakta Ikai Kumnabu Utpagaloinana Yawol Git Tabak Togaida Tawai Ponta Pikraba Yawoloi Pumnamaki Mafamda Yawol Gi Ikai Kumnabu Ulakli Loinana Mari Mata Maruk Mapang Amadi Makoina Yawbiramba Awalu Singi Awabadasu Saru Yarakli Kunaina Chakadaba Chumbalambi Takliba Lamdamasigi Akang Ahi I Paugi Paujiloi Amasung Ai Babumnamaktasu Ikai Kumnaba Ulakli Chai Ohum Saidangfam Ching the Awaba Kangliba Langeloi Bumnamaki Awabada Saruk Yarakli Yamna Tuna Masamasagi Masaikonda Hanjanba Ngamba Order Sanu Haina Pugning Togot Wahi Pirakli Wisi Lamdam Pumnamak Asi Indiagi Loilamni Haibasi Mamang the Mioi Amadi Lukayada Hanjan Haikri Ngasi Maktongliba Todo Watok Sing Asina Kudam Oina Tamlaga Wafam Asi Chumi Haibadu Amuk Hana Udanaba Honake Haina
ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯁꯔꯚꯤꯁꯀꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯍꯥꯎꯕꯝ ꯃꯔꯛ ꯆꯤꯡꯊꯥꯝ ꯂꯩꯀꯥꯏꯗꯒꯤ ꯗꯣꯛꯇꯔ ꯁ꯭ꯔꯤꯅꯥꯝ ꯀꯨꯃꯥꯔ ꯁꯤꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 18ꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯂꯣꯏꯅꯕꯤ ꯁꯤꯅꯥꯝ ꯑꯣꯡꯕꯤ ꯔꯥꯙꯥ ꯄ꯭ꯌꯥꯔꯤ ꯗꯦꯕꯤ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯣꯛꯇꯔ ꯁ꯭ꯔꯤꯅꯥꯝ ꯀꯨꯃꯥꯔ ꯁꯤꯡ ꯆꯠꯂꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 18ꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯗꯣꯛꯇꯔ ꯁ꯭ꯔꯤꯅꯥꯝ ꯀꯨꯃꯥꯔ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯇ꯭रेनिंग सेंटर प्रिंसिपल ओइनसु थबक तौरमकी हाइरी। महाकना मनु मतम चादना लैखिदबदा इमुंग मनुंग मरुप मपांग ख्वाइखिबिगना अवाब फोंदोरकली। लाक्लिबा एप्रिल की तांग 23 कालेंगी निपानी पानबा इराई नुमिता लैखिद्रबगी अस्ति संजय लखोचरगा मथंग था मेगी तांग 2 कालेंगी 13 पानबा थांगजा नुमिता श्रादा दिन थोकली। लैखिद्रबगा लोइना तिनरंबा सक एखोइनदी सक खंगजा हौद्रबा ख्वाइ पुमनमगना मतम चाना लाक्पिदुना हरिनाम श्रवण तौबिदनबा इमुंग मनुंगी माइकैदगी मीडियागी थोंगदा पाउचिलकली। अरोइबदा मरुइबा पाव मुहन्ना मणिपुर लेगांगना सेंदुना खोंगजोंग नुमिकी निंगसिंग थौरम पांगथोखरी। अमदी दिल्ली 30,000 कोटा मालेम थोंगांगी हियरिंग चथखरी। नॉर्थ ईस्ट विंडो टीवी संदोक्चरिबा नुमिदांगी पाव मतांग असे लोइसिंजरी मियेंग ताबिरिबा पुमनमकु अमुका सुहना खुरुमजरी। मास्टर तौबीनिंगबा महिरोइसिंगिदमक्ता स्पार्कल इजू सर्विसना एब्रोडता मास्टर तौबा याबगी खुदोंचाबा पिजरी। मैनेजमेंट इंजीनियरिंग प्रोफेशनल कोर्स याउना एनी सब्जेक्टा मास्टर तौबगी खुदोंचाबा पिजरी। तंबीनिंगबा महिरोइसिंगिदमक्ता कोर्स सिलेक्शन डॉक्यूमेंटेशन इंग्लिश लैंग्वेज ट्रेनिंग वीजा एप्लीकेशन मॉक इंटरव्यू प्रिपरेशन एकोमोडेशन चिंबा स्पार्कल की माइकैदगी मतेंग पिजरी। लोइनना 100% एजुकेशन लोन स्कॉलरशिप फैसिलिटीज पार्ट टाइम जॉब असिस्टेंट की खुदोंग चाबसु पिजरी। हाइरिबा कंट्रीज सिंग अदुदी UK, USA, Ireland, Australia, Russia, Italy, Germany na चिंबनी। अकुपा मरोल गिदमक्ता 7005273217 नत्रगा 9366230077 नत्रगा अखोगी ऑफिस नॉर्थ ईस्ट विंडो टीवी बिल्डिंग हता न्यू चेकोन रोड लेंसिन बिरऊ। श्री श्री गौरचंद्रयनाम पूर्वश्रमदा अखोई ख्वाइबु कोनबिरंबा सिनाम कुमार सिंहना मागी नुंगसिजरबा इमुंग मनुंग अमदी सागै नातै ख्वाइ पुमनमपु थादोकलमलगा हौखिबा तांग 18 था 3 ꯏꯪ 2023 की कालेंगी निनी पानबा नोंमाइजिंग नुमिता श्री गुरु की कृपादगी वेश ओलगा स्वरूप दामोदर करुणानिधि श्री कृष्ण चैतन्य दास रूप मंजूरी हाइब नाम फंगजदुना वृंदावन प्राप्ति ओइख्री। लाक्रिबा तांग 23 था 3 ꯏꯪ 2023 की कालेंगी निपानी पानबा इराई नुमिता अस्ति संचय लकचरगा लाक्रिबा तांग 2 था 5 ꯏꯪ 2023 की कालेंगी 13 पानबा थांगजे नुमिता श्रादा दिन थोकली। नुमित असिदा लैखिद्रबगी आत्मा शांतिगिदमक्ता श्री श्री महाप्रभु की चरणदा ngamjaba बस्तु खरदंग हरि संकीर्तन गलोइनना कच्चगदौरी। उपलक्ष्य असिदा ब्राह्मण वैष्णव अहल लमन मरुप मपांग इचे इचल अमदी लैखिद्रबग तिनजरंबा अखोइनदी सखंगजा हौद्रब ख्वाइ खिबिगना मतम चाना लेंबिरक्तुना हरिनाम श्रवण तौबिरनबा प्रार्थना निमंत्र कच्चरी। प्रार्थना निमंत्र कच्चबगी अपराधिक खिबिगाक पिगनी। पाउजेंजरीबा सिनाम ओंबी राधा प्यारी देवी श्रद्धामणि हौबम मरक चिंगथाम लेखाई।